Congress ki luchingba Rahul Gandhi ki Yankai Gamari Subamapok Numit Kamari Lena Nangasi Rimster Blood Donation Program ama Manipur Pradesh Congress Committee Mpcc Amadi Manipur Pradesh Youth Congress Mpyc na Shinduna Pangthokhre Blood Donation Camp aduga mari lena na Mpcc ki President Oiriba Wangkem AC ki MLA Kem Megasandran Hai Rahul Gandhi ki mapok numina lakpada mipum khudingmag aphaba nungaiba amadi haksang phaba oirasano Rahul Gandhi asi aikhoi gi tungi asani mahakna Manipur amadi India kanma ngamgani haiba asi aikhoi gi thajabani hauzik lamda masida thokliba irang asida igi awatpa leirakpada kharada oirabasu men khatpa ngamna Wakalonda, Mpcc Amadi Mpyc na Thoromase Pangthokhre Mahang na makata na hai hauzik lamda masida thokliba irang asiga mari leinana ngasi governor ga nungthil pung anida minute ni fu mangada amadi chief minister ga numida wairam pung mangada unaragani haina mahang na makata ki Aikhoi hauzik Manipur gi waba tanja asidasu mari leinana Youth Congress Committee na organize tawriba ngasigi Rahul Gandhi ji birthday celebration si Miam gi need of the hour Manipur gi Prajana awaba matam amasung darkar leiba matam sida Youth Congress Committee na organize tawriba si awatpa Manipur gi violence na thok iba thodok wa thok asi na asok apan mayam sida walibi asi Youth Congress Committee na kharadoisu Rahul Gandhi ji gi birthday siga mari leinana mention bangam nanaba Aikoina blood donation camp si RIMS hospital sida RIMS ki staff singa loinana aikoina organize tawjabani once again I wish happy birthday to Rahul Gandhi ji